Thoubal Kshetrileikai Multipurpose Indoor Stadium da District Olympic Association Thoubal DOA gi ANOUBA office ama ngasi HOUNABI matung ina Youth Affairs and Sports Manipur gi Director Dr. MAYANGLAMBAM VETO SINGH MCS na ribbon KAKTUNA HANGDOKKHRE Thoramadu da Dr. VETO SINGH MCS na athoiba mitunglen DOA Thoubal gi President Mani Singh na Thoramapu amadi District Youth Affairs and Sports Officer Thoubal Deven Morang Themna akanaba mitunglen Singh oina sargyaki Athoiba mitunglen gi warol piraduna Dr. VETO Singh na hai District Olympic Association Thoubal na sanaroi Singh gi damakta lauriba thodang asi yamna singthaningai ni Association asina tungkoina sanaroi Singh gi damakta thabak tawba ngamnaba mahusagum Association ki chatna kanglon singakna adumak chatpiyu Association ki thaupuriba singna haukibada thaupuramba singbu ikai khumnaba loinana thaupuramba singna su Puriba singbu ikai khumnabiba amadi takpi tambiba asisu yamna mathau tai haiki